News Lab channel na khwai puna mu putaram no okcha bagloine na pungja asibo ina nukti phongba pauche dagi maru pau khara khanjari Performance Grading Index 2.0 gi report ta ahan ba ani chuba amte ahum chuba position da Manipur yaroktre India pumbare school lak 14.67 ebeda waza crore 1.3 hena lairi Manipur lukhiba yabagi phibam ma lakpadagi lengana lawkhiba firem na iranga se thokibani laibak thibani sarda Red Cliff Labs na Integrated Diagnostic Lab ama hangdokre India amadi Myanmar na intelligence ki pau pina duna punna thabak tawminabada yanakre lenga ki loisang singda thangni suti thagi dabagi order handokre sis work strike ti handokpa leitri August kuntra mathoi phawbagi mamangda napsagi thawhongi chengi thongnaba khangankre Transportation cost saruk ahum thokpagi amadi MSME singda phangangani Hanna Kambai FMG intern health directorate mamang da khongna changsengre ZUF na kuki illegal immigrant sing mafi yomnaba aroiba warning toukhre hairok kendra gi congress sa sangnak pasing taram na okre police ki uniform gi machu chap manaragani khotuna church leader singbu thagat khre malengi miui chada 99 polluted oiraba nuksit marakta leiri ABVP gi mapok komon pangthokre Demand Peter Badi Konging Chansilagani. Paumi the E Pau Journalist Award 2026 Lanthokre. Hojik Pau Sindona Mukpijeri. Union Ministry of Education Performance Grading Index 2.0 2025-26 ki reporter Ahanba Anichuba Amadi Ahumcho position da Manipur Yarokre. National Education Policy 2020 gi pandam yogadaba yana wali adubo ahombadi kya poropangam le haina Union Ministry of Education gi maikedi phongdoroli Union Ministry of Education gi phongdorpa performance grading index 2.0 to 2025 to 2026 ki report ki matungina hojik phawi oina India gi khwadi performance pajaba utam 1 gi thak yobongamba state amadi union territory amata yaudri adubu Haujimaki oina PGI 2.0 gi record ta India pumbagi oina khwadi performance pajaba utam 3 grade yobangamba asi union territory ama oiriba Chandigarh na oire masina Chandigarh da karma makhani education quality administrative efficiency amadi basic amenities lay habidu mai yamna mai sen uli aduga anisho position dana Delhi Punjab Dadra and Nagar Haveli amadi Daman and Dibna Layduna persist grade 1 da lay Manipur lukhiba yabi phim ma lakpadagi lengana lawkhiba phim na irang se thokibini laibak thibani sarda kumja 2023 gi May dai tholkhiba irang asina Manipur gi chakhot thoranda apanba ama oiri masimuk thengna hodrabadi tungda Manipur mukhiba yabi aki phim ma lakpadagi lengana lawkhiba phim na ngasi awabi phim asi mayongna bani haina janat Bharatiya Janata Party ki State President oiriba Rajya Sabha ki member adhikari mayum sarda devina phongdokre 53 Tamenglong AC dagi retired IRS Gaigongding Parmaina BJP de changlapagi nitbai chuthekta leiba thambal changena pangthokiba thormda e sarana makhatana hai BJP asan mirai naiba party nate party si luchingba singna India ki awang pok thambi state chin chakhotana India chakholoi haiba wakhalon wakhalonda akhanaba ministry lingduna awangnopo station chakhana nabu hanaduna lakhibani India gi Viksit Bharat Banglanda Manipur gi saruk yauribani adubu laibak thiba oina haukiba kumja 2023 gi May 3 gi Manipur tholibi irang achina Manipur gi chakhot khongjenda khara makhai apanba oiribani irang achi maksu matam chan thengna hodaba tabdi tungda Manipur mukhiba yabe akiba phawba lakpadagi matam dugi lengana lawkiba filemna thon kibani masigi damuktadi nungataba phawi haikhi India amadi Myanmar na intelligence ki pau pina duna puna thabak tawminabada yanakre India gi yumthang nariba lebak Myanmar ga intelligence ki arona thuki pau kya pina duna puna thabak tawminabada yanakre hairi wafam asi July 3 tagina nipan phawba New Delhi da pangthokiba 23 suba national ki thaki mifam amada India amani Myanmar ani marti yanaba porkhibani loina na Union Home Minister na hira masing matang da phongdorokibada India amadi Myanmar leba ani gi marti India gi security re solkadaba thabak amata Myanmar gi lamai digi taholloi haina thajaba pirakre loina na lebak ani na punna border area da tangdu leitana chakhotpagi thabak pangthokpa ngamnaba amadi security section thangsing da punna thabak tamina bu warep chu lomina kre
ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯗ ꯊꯥꯡꯖ ꯁꯨꯇꯤ ꯊꯥꯈꯤꯗꯕꯒꯤ ꯑꯣꯔꯗꯔ ꯍꯟꯗꯣꯛꯈ꯭ꯔꯦ ꯁꯤꯁꯐꯥꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇꯤ ꯍꯟꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯗ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯁꯨꯇꯤ ꯊꯥꯈꯤꯗꯕꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯉꯁꯤ ꯍꯟꯗꯣꯛꯈ꯭ꯔꯦ ꯃꯍꯧꯁꯥꯒꯨꯝ ꯊꯥꯡꯖ ꯅꯨꯃꯤꯠ ꯁꯨꯇꯤ ꯊꯥꯒꯅꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯁꯤꯁꯐꯥꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇꯤ ꯍꯟꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯖꯦꯅꯔꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯒꯤ ꯃꯤꯡꯗ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯣꯛꯆꯝ ꯕꯦꯅꯔꯖꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯊꯥ ꯑꯅꯤꯁꯤꯗ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯁꯤꯁꯐꯥꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯗ ꯂꯩꯍꯜꯂꯤꯕ ꯑꯄꯟꯕ ꯀꯌꯥ ꯑꯁꯤ ꯀꯣꯛꯍꯟꯅꯅꯕ ꯋꯥꯈꯜꯂꯣꯟꯗ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 24ꯗ ꯊꯣꯛꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯁꯨꯇꯤ ꯊꯥꯈꯤꯗꯕꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯈꯨꯗꯛꯇ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯣꯒꯁ 38 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯅꯞꯁꯥꯒꯤ ꯊꯥꯎꯒꯤ ꯆꯦꯡ ꯌꯦꯟꯊꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯑꯣꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯃꯁꯨꯡ ꯑꯣꯛꯇꯣꯕꯔ ꯊꯥ ꯑꯍꯨꯝꯒꯤ ꯅꯞꯁꯥꯒꯤ ꯆꯦꯡ ꯑꯣꯒꯁ ꯊꯥꯒꯤ 38 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯌꯦꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯦꯐ&ꯄꯤꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯟꯈ꯭ꯔꯦ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯈꯪꯍꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯦꯐ&ꯄꯤꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯊꯥꯗꯣꯔꯛꯄ ꯁꯔꯀꯨꯂꯔ ꯑꯃꯅ ꯍꯥꯏ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯃꯁꯨꯡ ꯑꯣꯛꯇꯣꯕꯔꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯐꯪꯐꯝ ꯊꯣꯛꯄ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛ ꯅꯞꯁꯥꯒꯤ ꯆꯦꯡꯁꯤꯡ ꯑꯣꯒꯁ ꯊꯥꯒꯤ 38 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯍꯟꯅꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯦꯟꯁꯨ ꯃꯇꯝ ꯁꯥꯡꯅ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯞꯁꯥꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅꯁꯨ ꯑꯣꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯃꯁꯨꯡ ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯦꯡ ꯃꯁꯥ ꯃꯁꯥꯒꯤ ꯐꯦꯌꯔ ꯄ꯭ꯔꯥꯏꯁ ꯁꯣꯞꯁꯤꯡꯗꯒꯤ ꯃꯥꯡꯖꯧꯅꯅ ꯂꯧꯒꯗꯕꯅꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯀꯣꯡꯒ꯭ꯔꯦꯁꯇ ꯆꯠꯂꯛꯄꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯍꯥꯟꯅ ꯕꯤꯖꯦꯄꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯄꯥꯔꯇꯤꯗ ꯌꯥꯎꯔꯝꯕ ꯍꯩꯔꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯕꯦꯡꯒꯤ ꯈꯨꯡꯒꯪꯒꯤ ꯏꯃꯨꯡ 94ꯀꯤ ꯃꯤꯑꯣꯏ 194ꯔꯣꯝ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁꯇ ꯌꯥꯎꯈꯤꯕ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯋꯥꯏꯔꯟꯊꯦꯝ ꯑꯣꯀꯦꯟꯗꯣꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯍꯩꯔꯣꯛ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯣꯛꯆꯝ ꯔꯟꯖꯟ ꯑꯃꯗꯤ HBCCꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯝꯕꯔꯁꯤꯡꯅ ꯂꯩꯉꯥꯟ ꯐꯤ ꯌꯥꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯋꯥꯈꯜ ꯃꯥꯟꯅꯕ ꯄꯨꯟꯃꯤꯟꯅꯕ ꯍꯥꯏꯕ ꯃꯔꯝꯗ ꯍꯩꯔꯣꯛ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯕꯦꯡꯒꯤ ꯄꯕ꯭ꯂꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯦꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯁꯔꯤꯇꯥ ꯍꯩꯔꯣꯛ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯣꯛꯆꯝ ꯔꯟꯖꯟ ꯑध्यꯛꯁ ꯊꯧꯕꯥꯜ KI ꯁꯣꯕꯥ ꯑꯃꯗꯤ HBCCꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯏꯃꯨꯡ 94ꯀꯤ ꯃꯤꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯍꯥꯏ ꯋꯥꯈꯜ ꯃꯥꯟꯅꯕ ꯄꯨꯟꯃꯤꯟꯅꯗꯨꯅ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯉꯁꯤꯗꯤ ꯇꯧꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯐꯤꯕꯝꯗ ꯂꯥꯛꯂꯦ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯁꯤꯡꯅꯔꯛꯀꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯆꯦꯠ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯍꯥꯏꯈꯤ ZUFꯅ kuki illegal immigrantꯁꯤꯡ ꯃꯐꯤ ꯌꯣꯝꯅꯅꯕ ꯑꯔꯣꯏꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯖꯦꯂꯤꯌꯔꯁꯤꯡꯒꯤ ꯂꯝꯗ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯨꯗꯛꯇ ꯃꯐꯤ ꯌꯣꯝꯂꯒ ꯆꯠꯈꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯆꯠꯇꯕ ꯇꯥꯔꯕꯗꯤ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅ ꯖꯦꯂꯤꯌꯔ ꯌꯨꯅꯥꯏꯇꯦꯗ ꯐ꯭ꯔꯟꯠ ZUFꯅ ꯑꯔꯣꯏꯕ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ ZUFꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ kuki ꯖꯨ ꯀꯥꯎꯟꯁꯤꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯠꯆꯥ ꯅꯥꯒꯥ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯃꯇꯥꯡꯗ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ kuki ꯖꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤꯕꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯀꯣꯟꯁꯥꯀꯣꯜ ꯚꯤꯂꯦꯖꯇꯒꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝ 3 ꯐꯥꯔꯒ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ZUFꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯌꯥꯁꯤꯟꯅꯕꯒꯤ ꯋꯥꯐꯝ ꯂꯩꯔꯣꯏ ꯃꯤꯆꯝ 3 ꯇꯝꯊꯤꯅ ꯍꯥꯠꯂꯒ ꯃꯈꯣꯏꯒꯤ ꯁꯥꯗꯣꯡ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯡꯗ ꯄꯤꯖꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ kuki ꯖꯨ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯖꯦꯂꯤꯌꯔꯄꯨꯏꯒꯤ ꯄꯨꯋꯥꯔꯤꯗ ꯃꯇꯝ ꯆꯨꯞꯄ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯑꯃꯔꯣꯝꯗ ꯖꯦꯂꯤꯌꯔꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯕ ꯂꯝꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁ ꯂꯧꯊꯣꯛꯈꯤꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯣꯟꯅ ꯌꯥꯕ ꯃꯑꯣꯡꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯋꯥꯔꯦꯞ ꯂꯧꯔꯒ ꯌꯥꯁꯤꯟꯅꯕ ꯄꯣꯔꯛꯀꯗꯕꯅꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯂꯝꯒꯤ ꯄꯨꯋꯥꯔꯤ ꯀꯜꯆꯔ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯁꯨꯡ ꯀꯁꯇꯃꯔꯤ ꯔꯥꯏꯠꯀꯤ ꯅꯞꯁꯥꯒꯤ ꯆꯦꯡ ꯃꯥꯡꯖꯧꯅꯅ ꯌꯦꯡꯊꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕꯅ ꯐꯤꯕꯝ ꯑꯃꯠꯇꯗ ꯃꯟꯇꯤꯛꯅꯕ ꯇꯧꯔꯣꯏꯗꯕꯅꯤ ꯖꯦꯂꯤꯌꯔꯒꯤ ꯂꯝꯗ ꯈꯨꯟꯗꯥꯁꯤꯜꯂꯤꯕ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ अकन्ब थबक लौखꯠꯄ हौरगनी सेंट्रल अमदी स्टेट गवर्नमेंट मरी लेनबा स्टेक होल्डर्सिंग अयाब यावदना कनांगबा लनाय मिवी नत्र पॉलिटिकल लीडर अमतना मसाई ओय फिरेप्त युमफम ओइरगा डिमांड तौब नत्र याचनबगी वफम तौइदबनी लैखिद्रब मिवीसिंग अचम वयन फंगंदना अमसुंग जेलरंग मियांगी मरम चाब राइट इकाय खुमनदब मोंग थबक तौरपसिंग मथक्ता अकन्ब मियंग चंगलगनी इपा इपुसिंग थंबिरब लम नेचुरल रिसोर्सेस कल्चरल हेरिटेज अमदी इसागी राइट गाक सेननब जेलियमना खुफम जेना लेबी जेलिरंगी लम इंची एबा फाव मितुबना खोपसिन बेयारो हेनासो सेरोल असिना मखा तारी पाउमिनी दे ई पाउ जर्नलिस्ट अवार्ड 2026 लान थोखरे
ई पाउ तेंबांग लुकी मापन सोबा मपो कुमन पांगथुदना पाउमिनी द ई पाउ जर्नलिस्ट अवार्ड 2026 लांथोखरे इम्फाल ईस्ट डिस्ट्रिक्ट की पांगई द लेबल सरस्वती इंस्टीट्यूट ऑफ मैनेजमेंट एंड पैरामेडिकल साइंस पांगथोपा थोरमदुदा रिपोर्टर नौरेम तानोरंजन अमदी रिपोर्टर निथोजम हेमचंद सही ई पाउ जर्नलिस्ट मना लाथोतुना इकाय खुमनबा उत्खरे मालेंगी मियोई सादा 99 पोलिटेड ओइरबा नुसित मरक्ता लेरी अंगप रिपोर्ट अमा ओइना यामना थाजिदमोदा वर्ल्ड हेल्थ ऑर्गेनाइजेशन WHO की वर्ल्ड हेल्थ स्टैटिस्टिक्स 2026 की रिपोर्ट के मतुंगिना मालेंगी मियोई सादा मौद्राम पानी हुजेले पोलिटेड ओइरबा नुसित मरक्ता नुसा सोर होंदुना लेरी हाइना खोंतोरले हजिकी ओइनादी मतांग सिदा पाउली सिंजरी ख्वाइ पुनमुक पोम कहनि काय खुमना पुसरी